my Tarzan Nafinaron sa Chalu Bazaar Movie Ana ay yaw ba afaba nung ayban nito ay minas Krumjeri wakal nung ay taba kali ko mahirap mamata amay pada wakal nung ay taba yang tina adu to gigan pate nung dilo isi dini makoy adu gi mata mong khaidok lere wakal nung ay taba na nang na wakal nung ay trido ay gisu wakal nung ay taba lerangani magi su lerangani mai su lerangani mata mga na video no to siya aray hapsan biro headphone hapsan biro pwede subsan biro ay maya kigat pada yadre Hi, bro se ay direct iyam bataw na nungsiye. Oh, I love you too. Bro, isa yeng ye. Bro, i video se hayeng oine yeng age. Bro, good night, bro. Kaya da nungsikraba no. Yeng hayeng. Bro, ay gi side mi gi miwa lawraga nupi koi haina aran mata halaga saunare. Bro, si kay dawraga fagadage. Amta habiram mo mati amta pangbiyo. Kaya natin mi patte. Lekay mi patte. Kontang mi patte. Sila mi patte. Sumbat patte. Sila mina gari im thorak pada mo imung je kari tabok tawbo no. Mga gari thawri je kari no. Gari layba ngamba imung la yeng layba ne. Adum thokani siuba. Mai na pa yung ngawra ko. Kitang lapa lamamda lam haibadi lekay dugi kitang lap to jaga amda layba halaktabi de layba matamdan. Nupi do na khangaroy ba. Ay nupa to kay layba no khangde ba ko. Adabu yum thangnaba mina di khangye ba. Mai nupa to ada leho haibse. Sungta chattabi nu haiji ko. Yengjan mi chang do. Adu wan. Adu fazana hai yengo. Yadre dana. Hairaga di yeng phei nadro. Bro se nupi thirabo thiradi angang kya lerabo. Oh. Angang di arai bani. Luri badi nupi ni. Isagi sakpham, isagi chahera. Yengjabdi kibam yawe. Phangani thajadre. Ado nang thirabo. तू उम्मीद मत रख सोने तेरा लेवल नहीं मेरे यार बरेगा सुनियो तेरा मीरा थवाई नुआई तबगिने हु थक तोय सरुक सुमाय तौरेने कइनो ओके चट लगे फवा तकला Kaya mong bullet option na rin. Yay! Sayang naman sa iwan. Cùng nào cái nào rồi đó ca thâu rồi đi vẽ nó tao thâu thì cái này đi pin rồi. Mani. Chumi. Hai cái hoa nó tiêu gì đâu đi lên Lupi gắn đi xuống quá mà sao bay ba mà tôi đi lại rồi đi lên tôi chắc kia rồi cái nó mà xuống Nani nok so nang ning ba chum ba pham ni bike later di car later di paisa pai de pi phang dai ओ भाई mata thai na Thailand asip na labay mai Kaya pura pun di hai kaset mai pawa pa bisarong kapan mai hana fazra mai nungsi ulu Benar na iking tu lagi lawa ji adu kale pamarka nungsi da lawi da ka sai mai no. Matay tayo. Kamu rin. Chăn lên người đấy cây nổ bà. Sige
ꯑꯁꯤꯒꯤ ꯅꯍꯥꯟ ꯐꯤꯂꯝꯁꯦ ꯅꯨꯄꯥꯗꯨꯗꯤ ꯁꯛꯇꯤ ꯇꯥꯈꯠꯂꯦ ꯐꯖꯅ ꯇꯤ ꯇꯥꯈꯠꯂꯦ ꯌꯥꯝ ꯊꯤ ꯍꯥꯎꯈꯤꯗ ꯃꯗꯨ ꯊꯦꯡꯅ ꯇꯥꯔꯗꯤ ꯑꯃꯨꯛꯀ ꯐꯨꯁꯦ ꯐꯨꯁꯦ ꯍꯣꯔꯦꯟ ꯆꯠꯁꯤꯒꯦ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯚꯥꯏ ꯑꯃꯁꯨ ꯑꯣ ꯋꯥꯎ ꯐꯖꯩꯌꯦ ꯅꯍꯥꯟ ꯅꯨꯄꯥꯗꯨꯗꯤ ꯁꯛꯇꯤ ꯇꯥꯈꯠꯂꯦ ꯊꯤ ꯇꯥꯈꯠꯄꯅꯦ ꯇꯤ ꯇꯥꯈꯠꯂꯦ ꯌꯥꯝ ꯊꯤ ꯍꯥꯎꯈꯤꯗ ꯃꯗꯨ ꯊꯦꯡꯅ ꯇꯥꯔꯗꯤ ꯑꯃꯨꯛꯀ ꯐꯨꯁꯦ ꯍꯣꯔꯦꯟ ꯆꯠꯁꯤ ꯀꯩꯅꯣꯅꯦ ꯍꯣꯔꯦꯟ ꯆꯠꯁꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯦꯛꯇꯤꯡꯁꯦ ꯐꯦꯁꯕꯨꯛ ꯆꯪꯉꯦ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯚꯥꯏ ꯋꯥꯆꯞ ꯆꯪꯉꯦ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯚꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯕꯦꯔꯤ 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 ꯐꯦꯃꯁ ꯇꯥꯔꯦ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯑꯦ ꯄꯞꯖꯤ ꯀꯟꯅ ꯀꯥꯞꯄꯤ ꯀ꯭ꯂꯥꯁꯅꯤ ꯔꯨꯝ ꯇꯧꯔꯤ ꯕ꯭ꯔꯣꯅꯤ ꯃꯣꯕꯥꯏꯜ ꯄꯕꯖꯤꯒ ꯃꯣꯕꯥꯏꯜ ꯀꯩꯅꯣ ꯃꯃꯤꯡ ꯑꯣꯀꯦ ꯈꯨꯠꯇꯨ ꯁꯥꯡꯃꯜꯂꯦ ꯁꯩꯇꯥꯔꯤ ꯁꯤꯁꯇꯔꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯉꯥꯛꯇꯅꯤꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯕꯣ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯅꯠꯇꯦ 11 12ꯇ ꯐꯣꯟꯒ ꯄꯥꯏꯕꯁꯦ ꯍꯦꯛꯇ ꯀꯧꯊꯣꯔꯛꯑꯒ ꯑꯣꯖꯥꯅ ꯂꯝꯄꯥꯛ ꯂꯦꯞꯍꯜꯂꯅꯤ ꯑꯗꯒꯤ ꯐꯖꯅ ꯍꯦꯛꯇ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯐꯣꯟꯒ ꯐꯥꯈꯤꯕ ꯁꯥꯔ ꯑꯩ ꯑꯦꯝ ꯁꯣꯔꯤ ꯃꯇꯨꯡ ꯇꯧꯖꯔꯣꯏ ꯃꯇꯨꯡ ꯅꯥꯎ ꯇꯧꯖꯔꯣꯏ ꯍꯥꯏ ꯐꯣꯟ ꯄꯤꯊꯣꯛꯑꯝꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯑꯣꯏꯃ ꯑꯝꯇꯪ ꯐꯥꯈꯤꯕ ꯐꯣꯟꯁꯦ ꯄꯨꯟꯁꯤꯒꯤ ꯐꯪꯉꯔꯣꯏ ꯑꯇꯥꯡꯕ ꯑꯣꯏꯒꯦꯔꯥ ꯑꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤ Relax and take notes. While I take hopes of the marijuana. Biggie smoke for mayor, the rap slayer, the hooker layer. Your shit, just the 2 hits. ꯆꯩ ꯑꯁꯥꯡꯕ ꯑꯃ ꯇꯧꯔꯒ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ? ꯑꯗꯨ ꯀꯔꯤꯅꯣ ꯑꯄꯥꯝꯕꯗꯨ come to the point ꯃꯁꯛꯁꯤꯒ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯅꯪꯅ ꯑꯗꯨꯅ ꯈꯔ ꯉꯥꯡꯗꯦ ꯆꯩꯅꯨ ꯅꯨꯡꯁꯤꯒꯩ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ? ꯑꯗꯨ ꯀꯔꯤꯅꯣ ꯑꯄꯥꯝꯕꯗꯨ come to the point ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯅꯪꯅ ꯑꯗꯨꯅ ꯈꯔ ꯁ꯭ꯋꯥꯏꯗꯦ ꯑꯩꯒꯤ ꯈꯨꯠꯇ ꯉꯁꯤ ꯃꯤ ꯊꯤꯕ ꯌꯥꯎꯔꯤꯀꯣ? ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯈꯪꯉꯦ ꯅꯪꯗꯤ ꯂꯋꯥꯏ ꯃꯆꯥꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯁꯥꯕꯥꯁ ꯅꯣꯏꯅ ꯐꯥꯔꯁ ꯇꯥꯔꯦ ꯑꯩ ꯉꯁꯤꯐꯥꯎ ꯎꯔꯛꯄꯗ ꯁꯤꯒꯤ ꯃꯤꯝꯁꯀꯤ ꯀꯩꯅꯣꯁꯦ ꯚꯦꯔꯤ ꯐꯅꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯅ ꯊꯥꯕꯜ ꯁꯤꯗꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯝ ꯕꯣꯔꯗꯤꯡ ꯂꯩꯕ ꯀꯥꯡꯕꯨ ꯌꯥꯝ ꯈꯪꯉꯝꯅꯤ ꯁꯤꯗꯤ ꯇꯤꯆꯔꯁ ꯗꯦ ꯀꯜꯆꯔꯦꯜ ꯃꯤꯠ ꯍꯥꯏꯕ꯭ꯔꯥ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯏꯁꯩ ꯁꯛꯄ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯩꯔꯦꯡ ꯊꯤꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯖꯒꯣꯏꯁꯨ ꯁꯥꯅꯤꯡꯕ ꯏꯁꯩꯁꯨ ꯁꯛꯅꯤꯡꯕ ꯌꯥꯎꯕꯗꯤ ꯃꯄꯥꯟ ꯊꯣꯛꯅ ꯁꯛꯄꯗꯤ ꯏꯀꯥꯏꯕ ꯀꯥ ꯃꯅꯨꯡꯗ ꯌꯥꯝ ꯇꯧꯕꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯁꯣꯝꯗꯩ ꯃꯈꯣꯜ ꯃ꯭ꯌꯨꯖꯤꯛ ꯃꯈꯣꯜꯗꯣ ꯇꯥꯔꯒ ꯅꯪ ꯄꯥꯠꯇ ꯂꯥꯛꯑꯣ ꯑꯩ ꯂꯣꯡ ꯈꯣꯜꯂꯝꯒꯦ ꯉꯥ ꯆꯔꯥ ꯑꯃꯕꯨ ꯐꯥꯃꯤꯟꯅꯁꯤ ꯅꯪꯒ ꯅꯪ ꯌꯥꯎꯗ ꯑꯩꯗꯤ ꯅꯥꯟꯊꯣꯛꯈꯤꯅꯤ ꯉꯥꯗꯣ ꯁꯣꯏꯗꯅ ꯐꯥꯃꯤꯟꯅꯁꯤ ꯀꯣꯏꯁꯤꯜꯂꯛꯎ ꯅꯪꯅ ꯁꯣꯏꯗꯅ ꯐꯥꯃꯤꯟꯅꯁꯤ ꯀꯣꯏꯁꯤꯜꯂꯛꯎ ꯅꯪꯅ ꯅꯪ ꯄꯥꯠꯇ ꯂꯥꯛꯎ ꯂꯣꯡ ꯈꯣꯟꯃꯤꯟꯅꯁꯤ ꯅꯪ ꯄꯥꯠꯇ ꯂꯥꯛꯎ ꯑꯩ ꯉꯥ ꯐꯥꯔꯝꯒꯦ ꯐꯖꯅ ꯐꯥꯔꯅꯤ long No, 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 no. 와봐 만약한 비대
ꯊꯣꯛꯈꯤꯅꯨꯀꯣ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯗꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯃꯔꯨ ꯀꯣꯛ ꯂꯩꯔꯝꯃꯣꯏ ꯍꯥ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯦ ꯃꯪ ꯐꯔꯁꯦ ꯑꯗꯣ ꯌꯦꯟꯒ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯅꯦ ꯌꯦꯟꯒ ꯌꯦꯔꯨꯝꯒꯁꯦ ꯀꯅꯥ ꯍꯥꯟꯒꯦ ꯑꯩꯒꯤ ꯃꯀꯣꯛꯁꯦ ꯈꯟꯕ ꯌꯥꯝ ꯈꯜꯂꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯀꯅꯥ ꯍꯥꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯥꯏꯗꯨꯗꯤ ꯀꯩꯅꯣꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯕ ꯌꯦꯟ ꯊꯣꯡꯕ ꯉꯥꯅꯨ ꯊꯣꯡꯕ ꯀꯅꯥ ꯍꯥꯟꯒꯦ ꯑꯗꯨꯝ ꯅꯥꯞ ꯆꯥꯗꯕ ꯃꯤꯒ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯀꯅꯥ ꯍꯥꯟꯗꯦ ꯃꯪ ꯐꯔꯁꯦ ꯕꯥꯏ ꯕꯥꯏ khuding nangi satangna inna tapna aigi wakhalna khuding nangi satangna